ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯏꯆꯥꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨ ꯏꯆꯥꯊꯣꯏꯕꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯇꯝꯐꯥꯁꯨ ꯂꯥꯛꯑꯦ ꯏꯅꯥꯛꯇ ꯃꯌꯥꯝ ꯇꯝꯐꯥꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯣꯛꯂꯛꯀꯦ ꯇꯝꯐꯥ ꯍꯥꯏꯗꯣ ꯇꯝꯐꯥꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯤ लेरमे असीद उर खाई पूरा सेम टू सेम है तसेंना नातंगना चाउरे है इचाथोबी सूमायन पाग ला लून तब सेम फंग मैम इचाथोबी प्रिसिलागी सोरा नुमिनी इचाथोबी सोरा जाब चली नों खर चुई मैम कच्चिंग ममा खोने गाड़ी लानी कार लेटबगी कच्चिंग ममा खो लहन मथागी है कार लेटबगी नुसीब ब्रदर खातोना मागी स्कूटी थिलमीदरी खातोना कन इंथोपीरी लोनमक कंप्लीट ड्रेसअप सेटर लोरे खर ngana चटकेना इचाथोबी आद चलकान मागी सोरात की वीडियो नंब खोप लोई हापचरके मखा ताब आद योग हापके है तारे नुसीजब मणिपुर लापी खाई अतांब नुमित है तारे इचाथोबी सोरात जाब फंजबसे चलुखीगे मैम मैम सोराफम यौरे इचाथोबी हेक पोकमीनब तंफासु लाए इनाक्ता मैम तंफासु मैम नुसीबनी योलक्के तंफा हाइदो तंफासि मैम नुसीबनी ngसाइदि मा काई चंगनी मिन ngसाइदि ngसाइदगी मनुंग अदम लाए ngसांग हम जरा परबा फरे अरुम हौरम में तंफासे चिक फरे हाय नो मान गन लो है गन लाए लोई दियो नहन सिंग बिदि ngसाइदि तोम ज फम काशी पानंद सुलाते अनासु लाते आइना प हान मोजी गई क्या मोय लाकले आइना फाइ ngन हो ओ चनु गना थिनबी नो ममाना अच्छा ओइ नो से सेंदी को आदा बेकन लो या पछे काइना कमिटी हॉल दा सिनी मैम तंफा छोरा लोग चतरींग तंफा अखोने कोई मखा ताब मैम सोरात इसई नुसे सकप खोप लोई हापचर
ꯊꯦꯡꯁꯤꯒ ꯅꯪꯒꯤ Kaya naman, photo copy na tapos WhatsApp pa. mayam sorat loiraga akoi laaga yumda ngak potharaga hojikna amka thoibigi aibadi cha thoibigi ngasi ngatang mane nungdangi ko ngatang ba mukchat ba haure sana suras leire
ꯑꯗꯨꯒ ꯃꯅꯤꯡꯗ ꯁꯤꯕꯥꯅꯟ ꯂꯩꯔꯦ ꯁꯤꯕꯥꯅꯟ ꯁꯣꯝꯗ ꯆꯠꯇꯣ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯏꯆꯥꯊꯣꯏꯕꯤ ꯉꯥꯇꯪꯕ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯃꯒ ꯍꯥꯞꯆꯔꯛꯑꯒꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤꯅ ꯑꯗꯨꯝ ꯏꯆꯥꯊꯣꯏꯕꯤ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯉꯁꯤꯅ ꯃꯥꯒꯤꯗꯤ ꯁꯣꯔꯥꯠꯀ ꯗꯦꯕ ꯀꯔꯃ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯝꯇ ꯃꯤꯁ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯁꯤ ꯌꯥꯎꯖꯕ ꯐꯪꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯃꯤꯁ ꯇꯧꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯃꯇꯥꯡꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯁꯤꯗ ꯇꯝꯃꯔꯣꯏꯒꯦ ꯀꯣꯟꯅ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯎꯔꯤꯄꯣꯛꯇꯒꯤ ꯗꯗꯥ ꯑꯃꯀꯣ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯑꯣꯏꯔꯒ ꯄꯥꯎ ꯂꯧꯔꯛꯄꯅꯦꯕꯀꯣ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯅꯥꯕꯅꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡ ꯉꯝꯗꯕꯅꯣ ꯍꯪꯉꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯏꯆꯝ ꯆꯝꯅ ꯗꯗꯥꯗꯨꯅ ꯍꯥꯏꯗꯤ ꯍꯪꯉꯛꯏ ꯃꯥꯜꯂꯦꯅ ꯈꯜꯂꯨꯔꯦꯀꯣ ꯑꯩꯅ ꯂꯨ ꯇꯧꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯗꯗꯥꯁꯤꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯏꯆꯥ ꯊꯣꯏꯕꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯦꯠꯇꯪ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯅꯤ ꯑꯗꯨꯅ ꯗꯗꯥꯗꯨꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯅꯥꯕ ꯀꯥꯟda ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯉꯁꯤ ꯊꯦꯡꯅ ꯀꯥꯟꯗꯀꯣ ꯑꯩꯁꯦ ꯄꯨꯡꯉꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯕ ꯌꯥꯅꯤ ꯑꯩ ꯇꯁꯦꯡꯅ ꯏꯉꯩ ꯑꯩ ꯍꯥꯏꯔꯦ ꯐꯝꯃꯒ ꯑꯩ ꯎꯗ꯭ꯔꯤꯕꯀꯣ ꯑꯩ ꯈꯜꯂꯦꯕ ꯑꯁꯤ ꯁꯣꯏꯗꯅ ꯎꯔꯤꯄꯣꯛꯀꯤ ꯗꯗꯥꯒꯤ ꯑꯉꯥꯡꯗꯣ ꯑꯣꯏꯔꯝꯃꯅꯤ ꯃꯔꯝꯗꯤ ꯗꯗꯥꯅ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯆꯍꯤꯗꯒꯤ ꯀꯩꯗꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯂꯣꯏ ꯃꯥꯟꯅꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯗ ꯑꯉꯛꯄ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯁꯦ ꯑꯃꯨꯛꯀ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯂꯥꯛꯑꯒ ꯃꯅꯥꯛꯇ ꯐꯝꯕꯗꯧꯅ ꯈꯪꯅ ꯅꯨꯡꯉꯥꯏꯕ ꯈꯪꯅ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯉꯛꯄ ꯐꯪꯉꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯀꯨꯆꯨꯗꯒꯤ ꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝ ꯑꯩꯗꯤ ꯐꯠꯂꯥꯎꯅꯗꯨꯅ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗ ꯍꯪꯀꯥꯟꯗ ꯏꯆꯥ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯩꯁꯦ ꯁꯣꯏꯗꯅ ꯎꯔꯤꯄꯣꯛꯀꯤ ꯗꯗꯥꯒꯤ ꯑꯉꯥꯡꯗꯨꯅꯤ ꯁꯤꯗꯤ ꯑꯉꯛꯄ ꯐꯪꯉꯤ ꯑꯩꯁꯨ ꯃꯤꯔꯦꯀꯜꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯗꯗꯥꯅ ꯃꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯗꯀꯣ ꯑꯗꯣ ꯃꯥꯕꯨ ꯎꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯪꯗꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯑꯩꯅ ꯈꯖꯥꯏꯗꯒ ꯄꯥꯏꯔꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯨꯟ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒ ꯁꯦꯝ ꯑꯩꯉꯣꯟꯗ ꯐꯤꯂꯤꯡꯁ ꯐꯠ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯑꯣꯏꯅ ꯑꯁꯤꯗ ꯐꯝꯂꯤꯉꯩꯗ ꯑꯩꯅ ꯎꯔꯤꯄꯣꯛꯀꯤ ꯑꯉꯥꯡꯗꯣ ꯃꯥꯜꯂꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯥꯟꯕꯗꯣ ꯑꯝꯇꯪ ꯀꯧꯕꯤꯌꯣ ꯍꯥꯏꯅ ꯀꯧꯔꯒ ꯐꯝꯍꯜꯂꯦ ꯁꯤ ꯃꯌꯥꯝꯁꯨ ꯎꯕꯤꯁꯤꯅꯤ ꯌꯥꯝꯅ ꯑꯩ ꯇꯁꯦꯡꯅ ꯉꯁꯥꯏ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯑꯩ ꯉꯥꯛꯇꯪꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯦꯃꯣꯔꯤꯗꯣ ꯑꯃꯨꯛꯀ ꯐꯠ ꯂꯥꯎꯅ ꯕꯦꯛꯇ ꯔꯤꯋꯥꯏꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯒ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 8ꯇꯅꯤ ꯃꯥꯅ ꯇꯝꯃꯤꯁꯦ ꯑꯗꯨꯒ ꯃꯥꯏ ꯃꯈꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯦ ꯑꯕꯦꯝꯃ ꯂꯥꯛꯑꯣ ꯀꯀꯥ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕꯅꯤ ꯂꯥꯛꯑꯣ ꯀꯀꯥ ꯈꯪꯅꯁꯤ ꯂꯥꯛꯑꯣ ꯑꯕꯦꯝꯃ ꯂꯥꯛꯑꯣ ꯀꯀꯥ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯀꯥꯏ ꯃꯈꯥꯗ ꯑꯃ ꯂꯩ ꯑꯗꯨꯝꯅ ꯑꯃꯨꯛ ꯁꯤꯗ ꯃꯥꯏ ꯃꯈꯥꯗꯨꯅꯤ ꯍꯦꯛ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯏꯆꯥ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯕꯩ ꯃꯃꯥꯅꯤ ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯃꯥꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯗꯥ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯁꯨꯛ ꯀ꯭ꯂꯣꯖ ꯑꯣꯏꯔꯨꯅꯤ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯗꯥ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏ ꯊꯣꯝꯕꯤꯒꯤ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯄꯣꯠꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯇ ꯌꯥꯎꯏ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯕꯗ ꯈꯔ ꯃꯁꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯧꯅ ꯗꯗꯥꯅꯁꯨ ꯍꯦꯟꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦ ꯑꯩ ꯉꯁꯤꯗ ꯎꯔ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯦꯝ ꯇꯨ ꯁꯦꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯃꯛꯇꯅ ꯈꯤꯇꯪ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯂꯥꯛꯑꯒ ꯂꯨꯟ ꯇꯧꯕꯗꯣ ꯉꯁꯤ ꯑꯃꯨꯛꯀ ꯁꯦꯝ ꯐꯪꯕ ꯑꯗꯨꯒ ꯃꯥꯗꯤ ꯏꯆꯝ ꯆꯝꯃꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ Mana cari kya sudah ini itu? Tahu. Itu kemak. Nangi kan wangi. Kau dah siapa tu dia? Oh, sini. Si cak ni sana sana. Oh, lah. Oh, cak ni apa? Cak bilo cak. Ah, kawan ni nak. Mayam, yam nungai, sus nungai berapa tu? Nungai.
ꯊꯣꯏꯕꯤꯒꯤ ꯀꯩꯅꯣ ꯆꯥꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪꯕ ꯂꯥꯛꯄꯁꯦ ꯆꯥꯕ ꯅꯠꯇꯕ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯉꯥꯏ ꯄꯨꯟꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯔꯖꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯡ ꯂꯩ ꯑꯗꯨꯒ ꯂꯣꯏ ꯊꯥꯗꯣꯛꯂꯛꯏꯅꯤ ꯀꯟꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯖꯁꯦ ꯃꯣꯏ ꯑꯅꯤꯃꯛ ꯁꯨꯔꯖꯅꯤꯀꯣ ꯏꯅꯥꯎꯁꯦ ꯃꯥꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯊꯑꯣꯏꯅ ꯃꯥꯏ ꯅꯨꯄꯤ ꯉꯥꯡ ꯄꯨꯔ ꯂꯥꯛꯏꯅꯦ ꯑꯗꯨ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯗꯥꯁꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠꯀ ꯉꯥꯛꯇꯪꯕ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯎꯇꯦ ꯅꯪ ꯍꯥꯏꯔꯛꯑꯣ ꯆꯠꯊꯣꯏꯕꯤꯁꯦ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯎꯅꯗꯦ 3-4 ꯈꯛꯇꯅꯤ ꯎꯅꯍꯧꯕ ꯌꯦꯁ ꯑꯩꯅ ꯎꯅꯍꯟꯕꯩ ꯅꯪ ꯐꯪꯍꯧꯏ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯄꯤꯅꯥꯎꯒꯤ ꯃꯥꯒꯤ ꯈꯨꯊꯥꯡꯗꯒꯤ ꯍꯣꯏ ꯎꯅꯍꯧꯔꯦ ꯌꯥꯝꯅ ꯎꯅꯍꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯗꯥ ꯁꯤꯡꯖꯨ ꯈꯔ ꯍꯥꯞꯄꯤꯔꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦ ꯏꯆꯦꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯂꯥꯛꯇ ꯌꯥꯔꯣꯏ ꯈꯣꯠꯇ ꯌꯥꯔꯣꯏ ꯌꯦꯁ ꯃꯅꯣꯅ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯃꯣꯏ ꯏꯃꯨꯡ ꯂꯣꯏ ꯅꯨꯡꯁꯤ ꯇꯥꯃꯣꯁꯨ ꯂꯣꯏ ꯅꯨꯡꯁꯤ ꯏꯌꯥꯝꯕ ꯄꯤꯅꯥꯎꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯣ ꯑꯗꯣ ꯏꯅꯥꯎꯗꯣ ꯃꯔꯨ ꯂꯣꯏꯈ꯭ꯔꯦꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯅꯥꯎꯗꯣ ꯁꯃꯦꯟ ꯀꯨꯃꯥꯔꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯗꯣ ꯃꯥ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗꯧꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯤ ꯗꯗꯥꯅꯕꯨ ꯍꯥꯏꯕ ꯄꯥꯏꯔ ꯂꯥꯛꯏꯀꯣ ꯃꯥꯅ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯗꯣ ꯁꯤꯗ꯭ꯔꯤꯉꯩꯗ ꯂꯣꯏ ꯅꯨꯡꯁꯤꯅꯕ ꯁꯤ ꯈꯛꯇꯅꯦ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯉꯁꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯂꯥꯛꯄꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯥꯒꯤ ꯁꯣꯔꯥꯠꯁꯨ ꯐꯖꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯒꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯎꯔꯤꯄꯣꯛꯀꯤ ꯏꯆꯥ ꯑꯃ ꯐꯪꯕꯁꯦ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯀꯥꯟꯗ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯀꯩꯅꯣꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯅ ꯑꯃꯨꯛꯀ ꯂꯨꯟꯗꯧꯅ ꯄꯤꯕꯗꯧꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠꯀ ꯉꯁꯤꯒꯤ ꯉꯥꯇꯪꯕꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯄꯁꯦ ꯑꯗꯨꯒ ꯑꯩ ꯉꯥꯇꯪꯕꯒꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯆꯥꯔꯅꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯃꯇꯝ ꯄꯨꯡꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯔꯨꯛꯁꯤꯡꯖꯔꯤ ꯁꯣꯔꯥꯠ ꯇꯝꯐꯥꯖ ꯂꯩꯔꯦ ꯃꯃꯥꯁꯤꯅ ꯄꯤꯁꯤꯂꯥꯒꯤ ꯁꯤꯂꯥ ꯑꯅꯤꯃꯛ ꯋꯥꯏꯠꯅꯤ ꯉꯁꯤ ꯁꯤꯅꯣ mana kelas kata mina? 4. Napaka masaya pa rin ako. Mga sinong ba sa iba niya? Hoy. At lang ko. Hindi kikita man lang ikay man talaga. Kiksa iyo ko ay pala kiksa. Mi kulul kuyam to kibra hola ito hindi ko wala. Islani nga si Barbie mal Barbie doll. Nata. Nang bira. Oh. Ay di ay napiga. Ay di ay napigi ni kalinga sa. Ay napigi po ram train na si. Aina kaya naman malang pa kay Johnny ni Eddie sa abang mo po niya. Nanti asin ba mo Sabado pa meron. At ito play si sa mga bata niya matang-matang mga sige ko po rin. Kasi alam ko Yang mahal. nung mamana hayam de ko ilay. Ha, surprise ni kakala ise. Kita sa mana ko ilay. Hoy. Sige hoy na nga sa mapong no minina ko. Mayam lang ko ko na matam kay bang gamdo. Aduga sum may manak na toy na laga video semakani aduga ay pislaga yai matag spend daw gani sila sa musi aduga mayam su tum wish taw bi yam tuna pisla sa masa kan ba phabahin ako kay bisa to nga sa ilay sa tapa nang kay bisa to Diyan ka nga ka. tay yaw ba Tsak ka ising ka dyan. ay po yam pa man po yam sa nang kay Yan na. Yan na nga na. pisla na mangis pisla po mama nang kakay problem daw Mathang do ni pizar. Mathang do ni pizar. ay napagi tayo ba nga ga chicken ka tayo ay pok pa may pok pi daw chalagi hay ba pisla na sa thoy bi na mathang da na hay ko